Hauzik unazariba si Oinam Oang Laikai de Leba Haira Achar Semba Amadi Kendi Semba da Thoidok Hindona Miyamna Masak Khangaba ise ama khakkani ise wari watai saba nungainaba ahanbada isegi ming leifam hanamtang haibe aigi leifam Oinam Oang Laikai ni aigi ming Koijam Sanahal devi kauje isegi da hauzik sabiri se achar dana karamba makhalgi haira singi achar no aduga kendi dana karamba makhalgi kendi sing no haibado kitang takpiyo haira da khoina hoji maru oina sari basi hainau haitu haikha malhai haibung giori ade chorapon ayamba manipur da phangba hai khuding ma khoi semjai ade da khoina semjari base color amta yaude pijap etim da khoina sijenari basing se akhoi gi chini gumba thungumba natana ate chemical amate yaujade aduga akhoina semjari pose 1 year thamba yaba haira ngaktani aduga kendi da puthokpi ba pose sing se masidi karam ba hai makhal sing oidoina kendi da puthoi je haikha hainau haitu malhai haibung sina mu osmo ya dryna tongan ba technology ama khaktam puthok sare ko asina singba hoi achar semba gi thabak si paikhat pirak pasidi sawrak na ngasi dagi sehi kya muk sure akoi je achar semba gi thabak ti 2013 daini ta singna haijar bata aduga mamang da budi khoi 2008 ta resha toraga hai ti paijaratri matam duda akoi na tasing na achar hai ga paijabadi 2013 dagi ni adu ahan badadi akoi kabok sarami yam nungai je aduga ise makha tarak pada haudok pirak pase matam duda mi kya muk na haudok pirakhi sawrak na matam duda khoi gi thabak sumi na khiba miyoi sing se ayamana nupi ngak to oibra kamai taw akoi gi je women association haina hana haira mi ngai matam society ondri ngai matam da nupi ngak tani hauji su nupi ngak tani ada aham bada akoi tare khaktang ni adegi society olaba matung da mi do khara yam halaji thabak se kona raktre akoi process taw bje khaidong na ba matam da amana process taw amana hai semba mai mai gi pairak ko suna dare na khara yam halla chena akoi na kona nupi try thoi oina am hapchaba isegi farm sigi maming se kanglai food kaina tholaga haudok pirak pase sidi sahi kya muk sure kanglai food kaina haudorak pajidi 2008 tagi miyam na masak khangba haurak pasida karamba matam de oi miyam na khaga khangbirak paje 2013 na dai di khaga haure aham badadi koi saida oina kabu nubuk tang saraga torami aduga koina hena interesting nei rakhibina koina manipur government gi commercial industry na koi kobirak bane bako food processing gi training ama khak 15 days gi porom pata athangna na koi 1 month kumba 15 to 12 ta mu 15 days ama korapa 13 da mu 15 adamaina ni yaurubade akoina hena interest lei gi ba haitare adudagi akoina haudok chagi ba isegi farm si lingkhat pa horak pa matam da haiba tare chena achar sembagi thabak si sidagi kendi puthok pa horak pasida khoi gi thengnakiba khudong chadabasing sajaluraga sitabagumba adagi miyamna masakhe khangbidadana yonpham leitabagi awabagumba thengnabikiba leibra kamai tawi yonbai matangse yam thengnei da adudi achar je akoina sabda haubani haraga ju phai khangaga su mina sa khangbidabde akoina mela gumba kaigumde hana koina haudok chare lekai dabudi akoi gi si yengbiyu khotbiyu na koina hana test to holle ko adu ngasi bawda koina yonjari besingje chari ba mipum khuding mak test to hollaga haw te yenghalaga apam dagi habit simdi koina hawai dagi dum leira khare ba ko adu duna akoina kaigumba mela de yonba taraga ju koina sajari ba posing ma koina chapchana miyam da si mahau si test sam ta tawbiyu hai achading de da acha khoi chaba haina de kaina hairaga chakhibachu yawe adusu koina iramdam jigi nachana changak tani sisina sajabaje amuktadi mahau yengbiu hairaga charaga khanga kanda konadi nogi chi hawi kholi hairaga kanda sum yonba nungai jabi wani ahan badadi asi yam wa na mingonda haijaba khochaba tawrakanda miyam sisina koina khangana ba hona bada aduki mati awaba oi maruwaina kendi maktabu sabo ergasu asar maktabu sembo itaragasu magi haira singse masidi kadai dagi lawe masi kaithel dagi sana lobibra natraga tongan namasi khoi supply tawna na ba miji leibra magi machak se kadai dagi law akhoi se kai ai tare akhoi di Imphal dagi kilometer
ꯀꯤꯂꯣꯃꯤꯇꯔ 18 ꯃꯨꯛ ꯂꯥꯞꯄꯒ ꯂꯩꯕ ꯆꯤꯡꯒ ꯅꯛꯅꯕ ꯂꯝ ꯑꯃꯅꯦꯕꯀꯣ ꯑꯩꯈꯣꯏ ꯑꯣꯏꯅꯥꯝꯁꯦ ꯈꯨꯡꯒꯪꯅꯦꯕ ꯑꯗꯨꯗꯨꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯤꯀꯜꯒꯤꯗ ꯑꯣꯏꯔꯒꯁꯨ ꯍꯩ ꯔꯥꯒꯤꯗ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤꯗ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯅ ꯃꯈꯣꯏꯅ ꯈꯣꯝꯖꯤꯟꯕꯤꯔꯦ ꯈꯣꯝꯖꯤꯟꯕꯒꯤ ꯄꯩꯁꯥꯁꯨ ꯑꯩꯈꯣꯏꯅ ꯅꯣꯏꯅ ꯀꯤꯂꯣ ꯑꯗꯨ ꯈꯣꯝꯃꯛꯄꯗ ꯅꯈꯣꯏꯒꯤ ꯑꯈꯣꯝꯃꯟ ꯑꯗꯨ ꯑꯍꯦꯛꯄꯒꯤꯁꯨ ꯑꯃꯒꯤꯁꯨ ꯃꯣꯏꯁꯨ ꯑꯩꯈꯣꯏꯁꯨ ꯀꯥꯟꯅꯃꯤꯟꯅꯔꯒ ꯑꯩꯒꯤ ꯁꯤ ꯇꯥꯟꯅ ꯃꯣꯏꯅ ꯂꯣꯏꯅ ꯊꯤꯟꯕꯤꯔꯛꯄ ꯑꯗꯒꯤꯗꯤ ꯂꯩꯀꯥꯏꯁꯤꯗ ꯄꯥꯜꯂꯤꯕ ꯄꯣꯠꯁꯨ ꯅꯣꯏꯒꯤ ꯍꯩ ꯁꯥꯏꯌꯦꯅꯦ ꯍꯥꯏꯔꯒ ꯑꯗꯨꯝ ꯁꯤꯗ ꯂꯧꯔꯨ ꯂꯥꯛꯑꯣ ꯈꯣꯠꯂꯨ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯑꯗꯨꯝ ꯂꯧꯕ ꯑꯗꯨꯒ ꯀꯣꯔꯣꯅꯥꯒꯨꯝꯕ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯆꯨꯋꯦꯁꯟ ꯈꯔ ꯐꯠꯂꯛꯇꯕꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯐꯪꯉꯤꯕ ꯍꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯃꯥꯔꯀꯦꯠ ꯌꯧꯔꯝꯗꯕꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯃꯥꯔꯀꯦꯠꯇꯩꯁꯨ ꯂꯧꯔꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯇꯧꯔꯤ ꯑꯗꯨꯒ ꯏꯆꯦꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯩ ꯃꯈꯜ ꯈꯔꯗꯒꯤ ꯑꯆꯥꯔꯁꯤꯡ ꯁꯦꯝꯕꯤꯔꯤ ꯑꯗꯣ ꯑꯆꯥꯔꯁꯤꯡꯁꯤ ꯁꯦꯝꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯈꯤꯇꯪ ꯍꯥꯏꯕꯤꯕ ꯌꯥꯕ꯭ꯔꯥ ꯁꯦꯝꯕꯒꯤ ꯃꯑꯣꯡꯁꯦ ꯑꯩꯈꯣꯏꯅ ꯍꯩ ꯑꯃꯒꯁꯦ ꯆꯞ ꯃꯥꯟꯅꯅ ꯅꯤꯌꯣꯝ ꯑꯃꯈꯛꯇ ꯂꯣꯏ ꯁꯦꯝꯕ ꯌꯥꯗꯦ ꯍꯥꯏꯕꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯩꯅꯧ ꯁꯦꯝꯕꯒ ꯍꯩꯈꯥꯒ ꯃꯥꯟꯅꯗꯦ ꯑꯗꯒꯤꯗꯤ ꯍꯩꯀꯨꯒ ꯍꯩꯇꯨꯞꯀ ꯃꯥꯟꯅꯗꯦ ꯃꯥꯒꯤ ꯄ꯭ꯔꯣꯁꯦꯁꯤꯡ ꯑꯃꯈꯛ ꯂꯩꯔꯦꯕꯀꯣ ꯅꯨꯃꯤꯠ ꯅꯤꯅꯤ ꯇꯧꯒꯗꯧꯕ ꯑꯗꯩ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯪꯒꯗꯧꯕ ꯅꯣꯡꯃ ꯈꯛꯇꯪ ꯆꯪꯕ ꯍꯩꯕꯨꯡꯗ ꯑꯣꯏꯔꯣ ꯀꯩꯅꯣꯗ ꯑꯣꯏꯔꯣ ꯃꯥꯒꯤ ꯇꯦꯛꯅꯣꯂꯣꯖꯤ ꯍꯥꯏꯖꯔꯤꯕ ꯇꯣꯉꯥꯜꯂꯦ ꯍꯥꯏꯕꯀꯣ ꯇꯣꯉꯥꯟꯕ ꯃꯔꯝ ꯑꯣꯏꯗꯅ ꯇꯧꯖꯔꯤꯕꯁꯤꯡꯁꯦ ꯅꯨꯃꯤꯠ ꯅꯤꯅꯤ ꯄ꯭ꯔꯣꯁꯦꯁ ꯇꯧꯕ ꯌꯥꯎꯋꯦ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯄ꯭ꯔꯣꯁꯦꯁ ꯌꯥꯎꯋꯦ ꯁꯨꯒꯔ ꯁꯤꯔꯞ ꯇꯧꯔꯒ ꯁꯦꯝꯕ ꯌꯥꯎꯔꯦ ꯑꯗꯒꯤꯗꯤ ꯊꯨꯝ ꯅꯠꯇ꯭ꯔꯒ ꯃꯣꯔꯣꯛꯅ ꯄ꯭ꯔꯤꯖꯥꯕ ꯇꯧꯔꯒ ꯁꯦꯝꯕꯁꯨ ꯌꯥꯎꯔꯦ ꯃꯈꯟ ꯑꯃꯠꯇ ꯃꯥꯟꯅꯗꯅ ꯁꯦꯝꯖꯔꯦ ꯑꯗꯣ ꯍꯩ ꯔꯥꯁꯤ ꯁꯦꯝꯃꯕ ꯃꯇꯨꯡꯗ ꯀꯪꯍꯟꯕꯒꯤ ꯃꯑꯣꯡꯁꯤꯗꯤ ꯀꯃꯥꯏꯅ ꯀꯪꯍꯜꯂꯤ ꯑꯗꯨꯒ ꯃꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤꯃꯨꯛ ꯀꯪꯉꯒꯗꯤ ꯁꯦꯝꯕ ꯌꯥꯔꯦ ꯍꯥꯏꯕꯒꯤ ꯇꯥꯡꯀꯛꯁꯦ ꯀꯃꯥꯏꯅ ꯈꯪꯗꯣꯏꯅꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅ 3 days ꯅꯠꯇ꯭ꯔꯒ 2 days nataga 4 days changba party haisingse asise akoina samna habda haikana numi marini change hainauna numi nini change adagidi haikuna numi nini change haitumna numi humni change asina singba singse akoina phawrani phawbase sida akogi dayar sida phawba matamda haikuna 3 hours changba yawi maise chang amada kanghanbani na ne ko 4 hours changba yawi 6 hours changba yawi 2 hours changba su yawi asai toroga kanghali ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯆꯥꯔ ꯃꯈꯜꯁꯤꯅ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯒ ꯀꯦꯟꯗꯤ ꯃꯈꯜꯁꯤꯅ ꯀꯔꯝꯕ ꯑꯣꯏꯗꯣꯏꯅꯣ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯕꯒꯤ ꯋꯥꯗꯤ ꯅꯠꯆꯗꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯆꯥꯔꯒ ꯌꯦꯡꯕꯤꯌꯨ ꯍꯥꯏꯕ ꯃꯇꯝꯗ ꯅꯣꯏꯒꯤꯗꯤ ꯁꯤꯁꯨ ꯍꯥꯎꯋꯤ ꯁꯤꯁꯨ ꯍꯥꯎꯋꯤ ꯂꯣꯏ ꯍꯥꯎꯋꯤ ꯂꯣꯏꯅ ꯁꯨꯅ ꯄꯤꯌꯨ ꯍꯥꯏꯔꯒ ꯄꯨꯂꯞ ꯂꯩꯈꯤꯕ ꯉꯥꯛꯇ ꯑꯌꯥꯝꯕ ꯑꯣꯏ ꯍꯥꯏꯕ ꯁꯤꯃ ꯍꯥꯎꯇꯦ ꯍꯥꯏꯕ ꯅꯈꯣꯏꯗꯤ ꯌꯥꯎꯗꯦꯅ ꯍꯥꯏꯌꯦꯕ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕꯩꯅꯤ ꯈꯪꯗꯦ ꯑꯗꯣ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯕ ꯇꯦꯛꯅꯣꯂꯣꯖꯤ ꯈꯔꯗꯤ ꯁꯥꯔꯤꯕ ꯃꯌꯥꯝꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟꯅ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯈꯔꯗꯤ ꯂꯩꯖꯩ ꯇꯥꯡꯅ ꯍꯥꯏꯔꯤꯕ ꯑꯆꯥꯔ ꯁꯦꯝꯕꯒꯤ ꯀꯦꯟꯗꯤ ꯁꯥꯕꯒꯤ ꯁꯤꯟꯐꯝꯁꯦ ꯃꯁꯤ ꯄꯥꯏꯈꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯇ꯭ꯔꯦꯅꯤꯡꯒꯨꯝꯕ ꯐꯪꯕꯤꯔꯨꯕꯗꯤ ꯂꯩꯕ꯭ꯔꯥ ꯂꯩ ꯑꯩꯈꯣꯏ ꯀꯩꯁꯨ ꯈꯪꯗꯕ ꯑꯩꯈꯣꯏꯅ ꯁꯤ ꯌꯧꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯅ ꯆꯥꯕꯤꯔꯤꯕ ꯇꯧꯕꯤꯔꯤꯕꯁꯦ ꯑꯩꯈꯣꯏꯅ ꯁꯤ ꯌꯧꯅ ꯍꯩꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯕ ꯑꯣꯖꯥ ꯂꯥꯏ ꯑꯣꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯇꯣꯟꯖꯥꯎ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯗꯒꯤꯗꯤ ꯍꯧꯖꯤꯛ ꯐꯨꯗ ꯇꯦꯛꯅꯣꯂꯣꯖꯤ ꯀꯣꯂꯦꯖꯗ ꯗꯤꯟ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕ ꯁꯥꯔ ꯏꯕꯣꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤꯅ ꯑꯩꯈꯣꯏꯕꯨ ꯐꯖꯅ ꯃꯆꯥꯗꯧꯅ ꯃꯆꯟꯗꯧꯅ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯁꯤ ꯌꯧꯅ ꯍꯩꯕ ꯉꯝꯖꯕꯅꯤ ꯄꯣꯠ ꯆꯩꯁꯤꯡꯁꯤ ꯌꯣꯟꯕꯒꯤ ꯃꯇꯥꯡꯁꯤꯗꯤ ꯏꯆꯦ ꯏꯁꯥꯅ ꯌꯣꯟꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯀꯗꯥꯏꯗ ꯌꯣꯟꯕ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏ ꯁꯨꯝ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯇꯩ ꯄꯦꯅꯥ ꯁ꯭ꯇꯣꯔ ꯑꯇꯩ ꯃꯥꯂꯣꯝ ꯕꯖꯥꯔ ꯀꯣꯂꯥ ꯑꯗꯒꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯃꯌꯥꯝ ꯌꯣꯜꯂꯝꯃꯦꯕꯀꯣ ꯃꯐꯝ ꯃꯌꯥꯝꯗ ꯈꯔ ꯁꯤꯟ ꯊꯨꯡꯅ ꯑꯩꯈꯣই ꯊꯥꯖꯔꯝꯃꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯣꯃꯥꯒꯤ ꯑꯥꯎꯠꯂꯦꯠ ꯁꯟꯖꯦꯟ ꯊꯣꯡꯒꯤꯁꯦ ꯁꯤꯗ ꯍꯦꯟꯅ ꯑꯩꯈꯣꯏ ꯊꯥꯗ꯭ꯔꯦꯕ ꯀꯣꯏꯆꯠ ꯆꯠꯇ꯭ꯔꯦ ꯑꯌꯥꯝꯕꯅ ꯈꯪꯉꯕꯅꯤꯅ ꯃꯣꯏ ꯄꯨꯂꯞ ꯂꯧꯕ ꯂꯥꯛꯑꯦꯕ ꯑꯩꯈꯣꯏꯗ ꯑꯗꯨꯒ ꯃꯄꯥꯟꯂꯣꯝꯗꯁꯨ ꯑꯩꯈꯣꯏꯒꯤ ꯄꯦꯀꯦꯠꯁꯤꯗ ꯐꯣꯟ ꯅꯝꯕꯔ ꯌꯥꯎꯕꯅꯤꯅꯅꯦꯀꯣ ꯃꯣꯏꯅ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯑꯒ ꯑꯩꯈꯣꯏꯅ ꯗꯦꯜꯂꯤꯗ ꯌꯣꯜꯂꯨꯕ ꯑꯃꯗ ꯇꯧꯔꯨꯕ ꯃꯌꯥꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯁꯤꯗꯒꯤ ꯊꯥꯕ ꯈꯣꯠꯄ ꯃꯐꯝ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯁꯨꯝ ꯊꯥꯕꯗꯣ ꯑꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯦ ꯀꯣꯏꯆꯠ ꯆꯠꯂꯒ ꯌꯣꯟꯕꯗꯨꯗꯤ ꯇꯧꯗ꯭ꯔꯦ ꯍꯩ ꯔꯥ ꯃꯈꯜ ꯈꯔ ꯏꯆꯦꯅ ꯀꯦꯟꯗꯤ ꯁꯦꯝꯕ ꯑꯆꯥꯔ ꯁꯦꯝꯕꯒꯤ ꯃꯑꯣꯡꯗꯤ ꯇꯥꯛꯄꯤꯔꯦ ꯍꯩ ꯔꯥꯁꯤꯡꯁꯤ ꯈꯛꯇ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯐꯝꯁꯤꯗ ꯀꯔꯝꯕ ꯃꯈꯜꯒꯤ ꯑꯆꯥꯔꯁꯤꯡ ꯁꯦꯝꯃꯤ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯏꯆꯦ ꯑꯩꯈꯣꯏꯅ ꯃꯐꯝꯁꯤꯗ ꯁꯦꯝꯖꯔꯤꯕ ꯑꯆꯥꯔꯁꯤꯡꯁꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯒ꯭ꯔꯥꯁ ꯀꯥꯛꯄꯤ ꯑꯆꯥꯔ ꯃꯨꯀꯥ ꯉꯥꯒꯤ ꯑꯆꯥꯔ ꯈꯥꯖꯤꯡꯒꯤ ꯑꯆꯥꯔ ꯉꯥꯀꯤꯖꯧꯒꯤ ꯑꯆꯥꯔ ꯆꯦꯡꯒꯨꯝꯒꯤ ꯃꯁꯔꯨꯝꯒꯤ ꯑꯆꯥꯔ ꯑꯗꯩ ꯒꯥꯔꯂꯤꯛ ꯆꯅꯝꯒꯤ ꯁꯣꯏꯕꯨꯝꯒꯤ ꯉꯥꯔꯤꯒ ꯎꯃꯣꯔꯣꯛꯀ ꯃꯤꯛꯁ ꯇꯧꯕ ꯑꯃ ꯍꯋꯥꯏꯖꯥꯔꯒ ꯎꯃꯣꯔꯣꯛꯀ ꯑꯃ ꯎꯃꯣꯔꯣꯛ ꯉꯥꯛꯇ ꯑꯃ ꯑꯁꯨꯝꯕ ꯃꯈꯜꯁꯤꯡꯁꯤ ꯁꯦꯝꯖꯩ ꯉꯥꯒꯤ ꯑꯆꯥꯔ ꯁꯦꯝꯕꯁꯤꯗꯤ ꯆꯨꯝꯅꯒꯤ ꯍꯩ ꯔꯥꯒꯤ ꯑꯆꯥꯔ ꯁꯦꯝꯕꯁꯤꯗꯒꯤ ꯈꯤꯇꯪꯗꯤ ꯇꯣꯉꯥꯟꯗꯣꯏꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯨꯀꯥ ꯉꯥꯒꯤ ꯑꯆꯥꯔ ꯑꯗꯒꯤ ꯑꯇꯣꯞꯄ ꯉꯥꯁꯤꯡꯒꯤ ꯑꯆꯥꯔꯁꯦ ꯁꯤ ꯁꯦꯝꯕꯁꯤꯗꯤ ꯑꯍꯤꯡꯕ ꯉꯥꯗꯒꯤ ꯇꯧꯔꯒ ꯁꯦꯝꯕꯤꯕ꯭ꯔꯥ ꯃꯁꯤ
ꯑꯁꯤꯕ ꯉꯥꯗꯒꯤ ꯁꯦꯝꯕ꯭ꯔꯥ ꯑꯗꯨꯒ ꯁꯦꯝꯕꯒꯤ ꯃꯑꯣꯡꯁꯤꯅ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯃꯨꯀꯥꯉꯥꯒꯤꯗꯣ ꯍꯥꯟꯅ ꯍꯥꯏꯖꯔꯛꯑꯒꯦꯕꯀꯣ ꯑꯩꯈꯣꯏꯗꯤ ꯑꯣꯏꯅꯥꯝꯁꯦ ꯄꯥꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯅꯤꯅ ꯉꯥ ꯑꯁꯤꯕꯅ ꯑꯃꯠꯇ ꯁꯦꯝꯗꯦ ꯑꯩꯈꯣꯏ ꯈꯨꯗꯛꯇ ꯐꯥꯕ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯉꯥꯁꯦ ꯑꯁꯤ ꯉꯥꯛꯇꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯉꯥꯁꯤ ꯉꯁꯤ ꯑꯆꯥꯔ ꯁꯦꯝꯅꯤ ꯍꯥꯏꯔꯗꯤ ꯉꯁꯤ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯂꯧꯔꯒ ꯑꯗꯨꯝ ꯁꯦꯝꯃꯒ ꯄ꯭ꯔꯣꯁꯦꯁꯁꯦ ꯑꯗꯨꯝ ꯄꯨꯟꯅ ꯇꯧꯃꯤꯟꯅꯩ ꯑꯁꯤꯕ ꯉꯥ ꯑꯃꯠꯇ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯁꯦꯝꯃꯤꯗꯣ ꯑꯗꯨꯒ ꯁꯦꯝꯕ ꯃꯇꯝꯗ ꯃꯨꯀꯥꯉꯥꯒꯤ ꯍꯥꯏꯔꯁꯨ ꯑꯩꯈꯣꯏ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯄꯥꯠꯇꯒꯤ ꯑꯩꯈꯣꯏꯅ ꯏꯁꯥꯅ ꯆꯠꯂꯒ ꯈꯣꯝꯃꯨꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠꯇꯨꯃꯛꯇꯗ ꯑꯗꯨꯝ ꯐꯖꯅ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯊꯨꯝ ꯇꯣꯠꯂꯒ ꯑꯩꯈꯣꯏꯅ ꯐ꯭ꯔꯥꯏꯁꯦ ꯐꯖꯅ ꯀꯪꯅ ꯇꯥꯎꯊꯣꯛꯑꯕꯅꯦꯕꯀꯣ ꯑꯗꯨ ꯇꯥꯎꯊꯣꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯞꯀꯗꯧꯕ ꯈꯣꯠꯀꯗꯧꯕꯁꯤꯡꯁꯦ ꯇꯥꯎꯔꯤꯕ ꯊꯥꯎꯗꯨꯁꯨ ꯑꯃꯨꯛ ꯍꯥꯞꯇꯅ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯅꯧꯕ ꯑꯃ ꯇꯧꯔꯒ ꯁ꯭ꯄꯥꯏꯁꯤ ꯀꯔꯤ ꯀꯔꯥ ꯁꯤꯗ ꯉꯥ ꯀꯤꯂꯣ ꯑꯃꯗ ꯒ꯭ꯔꯥꯝ ꯑꯁꯨꯝꯕꯅꯆꯤꯡꯕ ꯑꯁꯨ ꯍꯥꯞꯄ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯑꯣꯟꯊꯣꯛꯑꯒ ꯊꯝꯃꯀꯥꯟꯗꯨꯗ ꯇꯥꯎꯊꯣꯛꯑꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯄ꯭ꯔꯣꯁꯦꯁꯁꯤ ꯇꯧꯔ ꯊꯝꯕꯅꯦꯕ 1 year ꯊꯝꯕ ꯌꯥꯅꯕꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯥ ꯒ꯭ꯔꯥꯁ ꯀꯥꯞꯈꯤꯁꯨ ꯑꯩꯈꯣꯏꯅ ꯑꯍꯤꯡꯕ ꯑꯩꯈꯣꯏꯒꯤ ꯄꯤꯁ ꯃꯆꯥ ꯀꯛꯑꯒ ꯑꯩꯈꯣꯏꯁꯨ ꯊꯨꯝ ꯇꯣꯠꯂꯒ ꯋꯦꯠ ꯑꯣꯟꯊꯣꯛꯑꯒ ꯔꯦꯗꯤ ꯇꯨ ꯏꯠ ꯂꯥꯛꯀꯗꯣꯔꯤꯕꯅꯤꯅ ꯍꯥꯟꯅ ꯐꯖꯅ ꯇꯥꯎꯊꯣꯛꯑꯀꯥꯟꯗ ꯀꯣꯟꯅ ꯃꯥꯒꯤ ꯍꯤꯡ ꯁ꯭ꯄꯥꯏꯁꯤ ꯃꯌꯥꯝ ꯑꯗꯨꯝꯕ ꯃꯌꯥꯝꯁꯦ ꯑꯗꯨꯗ ꯆꯪꯕ ꯌꯥꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯁꯦꯁꯇ ꯇꯧꯒꯗꯧꯕ ꯄꯣꯠꯁꯤꯡꯁꯦ ꯁꯤ ꯍꯥꯟꯅ ꯔꯦꯗꯤ ꯊꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯈꯨꯗꯛꯇ ꯆꯥꯕ ꯌꯥꯅꯕ ꯁꯦꯝꯕꯅꯦ ꯑꯃꯅ ꯑꯄꯤꯛꯄ ꯉꯥꯗ ꯁꯦꯝꯗꯣꯏꯅꯤ ꯑꯃꯅ ꯑꯆꯧꯕ ꯉꯥꯗ ꯁꯦꯝꯗꯣꯏꯅꯤ ꯁꯦꯝꯕꯒꯤ ꯃꯑꯣꯡꯁꯦ ꯑꯗꯨꯝ ꯑꯅꯤꯃꯛꯁꯤ ꯆꯞ ꯃꯥꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯋꯤ ꯃꯥꯟꯅꯗꯦ ꯃꯨꯀꯥꯉꯥꯒꯤꯗꯤ ꯑꯩꯈꯣꯏꯁꯦ ꯃꯀꯣꯛ ꯃꯕꯨꯛ ꯑꯃꯠꯇ ꯂꯧꯊꯣꯛꯇ꯭ꯔꯦ ꯆꯥꯡꯆꯠꯅ ꯃꯌꯥꯏ ꯑꯣꯏꯔꯞ ꯆꯥꯎꯕꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯒ ꯑꯗꯨꯝ ꯇꯥꯎꯔꯦ ꯒ꯭ꯔꯥꯁ ꯀꯥꯞꯀꯤꯅ ꯑꯩꯈꯣꯏꯅ ꯀꯔꯤꯝꯇ ꯌꯥꯎꯍꯟꯗꯅ ꯃꯥꯒꯤ ꯃꯇꯣꯡꯗꯨꯗꯪ ꯄꯤꯁ ꯃꯆꯥ ꯀꯛꯑꯀꯥꯟꯗꯨꯗ ꯑꯩꯈꯣꯏꯅ ꯁꯦꯝꯕꯅꯤ ꯇꯥꯎꯕꯁꯤꯗꯤ ꯏꯆꯦ ꯆꯨꯝꯅꯒꯤ ꯍꯪꯒꯥꯝ ꯊꯥꯎꯗ ꯇꯥꯎꯕ꯭ꯔꯥ ꯀꯔꯝꯕ ꯊꯥꯎꯗ ꯇꯥꯎꯏ ꯑꯩꯈꯣꯏ ꯐꯣꯔꯆꯨꯟꯗ ꯑꯩꯈꯣꯏꯒꯤ ꯔꯥꯏꯁꯀꯤ ꯐꯣꯔꯆꯨꯟ ꯑꯃ ꯂꯩꯕꯅꯦꯕꯀꯣ ꯑꯗꯩꯗꯨꯗ ꯑꯣꯏꯅ ꯇꯥꯎꯋꯦ ꯍꯪꯒꯥꯝ ꯊꯥꯎꯗꯨꯗꯤ ꯌꯥꯝ ꯅꯪꯕꯅꯤꯅꯀꯣ ꯍꯣꯏ ꯑꯩꯈꯣꯏ ꯌꯥꯝ ꯃꯨꯟꯅ ꯐꯖꯅ ꯀꯦꯝꯅ ꯇꯥꯎꯕꯗꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦꯕꯀꯣ ꯍꯛꯆꯥꯡꯁꯨ ꯁꯣꯛꯇꯕ ꯍꯥꯏꯗꯅ ꯉꯥꯒꯤ ꯑꯆꯥꯔꯁꯤꯗ ꯍꯥꯞꯄꯤꯕ ꯃꯆꯜꯁꯤꯗꯤ ꯀꯔꯤ ꯃꯆꯜꯁꯤꯡꯅꯣ ꯊꯨꯝ ꯃꯣꯔꯣꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯔꯝꯕ ꯃꯆꯜꯁꯤꯡ ꯍꯥꯞꯄꯒꯦ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯆꯅꯝ ꯇꯛꯈꯥꯏꯕ ꯁꯤꯡ ꯇꯛꯈꯥꯏꯕ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯇꯛꯈꯥꯏꯕ ꯑꯗꯒꯤ ꯑꯗꯨ ꯃꯊꯛꯇ ꯁ꯭ꯄꯥꯏꯁꯤ ꯃꯔꯨ ꯃꯔꯥꯡ ꯈꯔꯒꯤ ꯖꯤꯔꯥꯃꯛꯇ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯑꯔꯩꯕꯁꯤ ꯇꯧꯖꯗꯦꯕ ꯑꯩꯈꯣꯏꯒꯤꯗꯤ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕ ꯁ꯭ꯄꯥꯏꯁꯤꯁꯤꯡꯁꯦ ꯃꯄꯨꯝ ꯑꯣꯏꯅ ꯂꯩꯔꯒ ꯑꯩꯈꯣꯏꯅ ꯇꯛꯆꯔꯒ ꯍꯥꯞꯄ ꯉꯥꯛꯇꯅꯤ ꯈꯨꯗꯛꯀꯤ ꯑꯣꯏꯕ ꯄꯦꯀꯦꯠꯇ ꯂꯥꯛꯄ ꯃꯔꯨ ꯃꯔꯥꯡ ꯑꯃꯐꯥꯎ ꯍꯥꯞꯇꯦ ꯁꯣꯏꯕꯨꯝꯗꯒꯤ ꯁꯦꯝꯕ ꯑꯆꯥꯔ ꯃꯈꯜ ꯑꯃꯁꯨ ꯄꯨꯊꯣꯛꯄꯤꯕ ꯎꯏ ꯁꯣꯏꯕꯨꯝꯗꯒꯤ ꯃꯇꯧ ꯀꯔꯝꯅ ꯑꯆꯥꯔꯁꯤ ꯁꯦꯝꯃꯤ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯁꯣꯏꯕꯨꯝꯒꯤ ꯑꯆꯥꯔꯁꯦ ꯁꯣꯏꯕꯨꯝꯁꯦ ꯑꯩꯈꯣꯏꯅ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯐꯪꯕ ꯁꯣꯏꯕꯨꯝ ꯇꯧꯖꯗꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯑꯃ ꯀꯛꯆꯤꯡꯗ ꯂꯩꯌꯦꯕꯀꯣ ꯃꯉꯣꯟꯗꯒꯤ ꯑꯗꯨꯝ ꯂꯧꯔꯦ ꯃꯥꯒꯤꯗꯤ ꯀꯩꯝꯇ ꯃꯟꯊꯣꯛꯅꯤꯡꯉꯥꯏ ꯌꯥꯎꯗꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯧꯗ꯭ꯔꯤꯉꯩꯒꯤ ꯃꯇꯝꯗ ꯊꯨꯝ ꯈꯔ ꯍꯥꯞꯄꯒ ꯏꯁꯤꯡꯁꯤꯗ ꯐꯖꯅ ꯕ꯭ꯔꯣꯡ ꯁꯧꯗꯣꯛꯍꯜꯂꯦ ꯑꯗꯨꯒ ꯁꯧꯗꯣꯛꯍꯜꯂꯕ ꯃꯇꯨꯡꯁꯤꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯐꯖꯅ ꯆꯥꯝꯃꯦꯀꯣ ꯑꯗꯨꯒ ꯆꯥꯝꯃꯕ ꯀꯪꯉꯕ ꯃꯇꯨꯡꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝꯇꯣꯛꯑꯦ ꯀꯪꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯕ꯭ꯂꯥꯟ ꯑꯃꯨꯛ ꯇꯧꯔꯦ ꯐꯨꯠꯇꯣꯛꯑꯦ ꯑꯃꯨꯛ ꯐꯨꯠꯇꯣꯛꯑꯀꯥꯟꯗ ꯃꯆꯨꯝꯗꯨ ꯂꯣꯏꯅ ꯃꯨꯟꯕꯒꯤ ꯆꯥꯡꯗꯣ ꯑꯗꯩꯗ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯃꯆꯨꯝꯁꯤ ꯈꯍꯜꯂꯀꯥꯟꯗ ꯊꯥꯎꯗ ꯑꯃꯨꯛ ꯇꯥꯎꯕꯅꯦꯕ ꯇꯥꯎꯔꯀꯥꯟꯗꯨꯗ ꯈꯨꯗꯛꯇ ꯆꯥꯕ ꯌꯥꯅꯕ ꯁꯦꯝꯕꯅꯦ ꯁꯣꯏꯕꯨꯝꯗ ꯁꯦꯝꯃꯤꯕ ꯄꯤꯀꯜꯁꯤꯒ ꯉꯥꯗ ꯌꯥꯎꯔꯤꯁꯤꯒ ꯃꯥꯒꯤ ꯃꯆꯜꯁꯦ ꯑꯝꯇ ꯃꯥꯟꯅꯗꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯁꯔꯨꯝꯗ ꯁꯦꯝꯕꯒ ꯑꯗꯒꯤ ꯃꯁꯔꯨꯝꯗ ꯊꯥꯛꯄ ꯁ꯭ꯄꯥꯏꯁꯤꯒ ꯑꯗꯒꯤꯗꯤ ꯀꯩꯅꯣꯗ ꯊꯥꯛꯄꯒ ꯃꯥꯟꯅꯗꯦꯕ ꯑꯝꯇ ꯑꯃꯗꯅ ꯃꯅꯝ ꯁꯣꯏꯕꯨꯝꯒꯤ ꯃꯅꯝ ꯍꯥꯠꯅꯕ ꯑꯩꯈꯣꯏꯅ ꯈꯖꯤꯡꯒꯤ ꯁꯦꯝꯕ ꯃꯇꯝꯗ ꯈꯖꯤꯡꯒꯤ ꯑꯆꯥꯔ ꯉꯥꯒꯤ ꯃꯅꯝꯁꯤ ꯂꯣꯏ ꯌꯥꯎꯗ꯭ꯔꯥ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯃꯁꯔꯨꯝꯒꯤ ꯃꯅꯝꯁꯤ ꯃꯥꯡꯈꯤꯅꯦꯅ ꯑꯩꯈꯣꯏꯅ ꯃꯁꯔꯨꯝ ꯁꯦꯝꯕ ꯃꯇꯝꯗ ꯒꯥꯔꯂꯤꯛ ꯍꯥꯞꯇꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯥꯏꯇꯦꯝ ꯑꯃꯒꯁꯤ ꯑꯩꯅ ꯁꯤꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩ 1 kg ꯑꯃꯗ ꯁꯤ ꯍꯥꯞꯄ ꯌꯥꯏꯅ ꯆꯥꯔꯠꯁꯤ ꯆꯞ ꯃꯥꯟꯅꯕ ꯌꯥꯗꯦ ꯍꯥꯏꯕ ꯃꯁꯔꯨꯝꯒꯤꯗ ꯍꯥꯞꯀꯗꯧꯕ ꯑꯗꯒꯤꯗꯤ ꯕꯦꯝꯕꯨ ꯁꯨꯠꯇ ꯍꯥꯞꯀꯗꯧꯕ ꯃꯈꯜꯁꯦ ꯂꯣꯏꯅ ꯇꯣꯡꯉꯥꯜꯂꯦ ꯍꯥꯏꯕ ꯑꯌꯥꯝꯕꯅ ꯃꯅꯤꯄꯨꯔꯗꯗꯤ ꯍꯋꯥꯏꯖꯥꯔꯁꯤ ꯌꯥꯝ ꯄꯥꯝꯃꯤ ꯑꯗꯨꯅ ꯍꯋꯥꯏꯖꯥꯔꯒꯤ ꯑꯆꯥꯔꯁꯤ ꯃꯁꯤ ꯁꯦꯝꯅꯅꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯁꯦꯝꯕꯒꯤ ꯀꯥꯡꯂꯣꯟ ꯍꯥꯏꯕ ꯇꯥꯔꯦ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯍꯥꯏꯕꯁꯤꯇꯪꯒ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯎ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛꯑꯅꯤ ꯃꯀꯛ ꯀꯛꯑꯅꯤꯀꯣ ꯎ ꯃꯣꯔꯣꯛꯁꯤ ꯉꯥꯛꯇ ꯑꯃ ꯍꯥꯟꯅ ꯐꯖꯅ ꯇꯥꯎꯔꯅꯤ ꯃꯨꯟꯅꯕ ꯑꯗꯨꯀꯥꯟꯗ ꯉꯁꯥꯏꯒꯤ ꯍꯋꯥꯏꯖꯥꯔꯁꯤꯅ ꯎ ꯃꯣꯔꯣꯛꯁꯤꯅ ꯃꯨꯜꯂꯛꯄ ꯉꯁꯥꯏꯒꯤ ꯍꯋꯥꯏꯖꯥꯔꯗꯨꯁꯨ ꯉꯁꯥꯏꯒꯤ ꯃꯄꯣꯞꯁꯨ ꯀꯥꯏꯗꯅꯕ ꯍꯥꯎꯁꯨ ꯍꯥꯎꯅꯕ ꯍꯋꯥꯏꯖꯥꯔꯁꯦ ꯍꯥꯏꯐꯦꯠ ꯀꯪꯍꯟꯖꯔꯦꯕꯀꯣ ꯑꯗꯨꯀꯥꯟꯗꯨꯗ ꯃꯣꯔꯣꯛꯇꯨꯅ ꯃꯨꯜꯂꯛꯑꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯁ꯭ꯄꯥꯏꯁꯤ ꯃꯌꯥꯝꯗꯣ
ꯁꯨꯝ ꯍꯥꯞꯄꯒ ꯍꯋꯥꯏꯖꯥꯔꯒ ꯎꯃꯣꯔꯣꯛꯀ ꯇꯧꯔꯒ ꯑꯃꯨꯛ ꯁꯦꯝꯕ ꯁꯤ ꯑꯩꯈꯣꯏꯒꯤ ꯆꯦꯡꯒꯨꯝꯗ ꯁꯦꯝꯕ ꯑꯆꯥꯔꯁꯦ ꯃꯁꯤꯗꯤ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯆꯦꯡꯒꯨꯝꯁꯤꯁꯨ ꯑꯩꯈꯣꯏꯅ ꯑꯍꯥꯟꯕꯗ ꯌꯥꯝ ꯐꯖꯅ ꯆꯥꯝꯊꯣꯛꯑꯅꯦꯕꯀꯣ ꯆꯦꯡꯒꯨꯝꯗꯁꯨ ꯚꯦꯔꯥꯏꯇꯤ ꯈꯔ ꯂꯩꯔꯤ ꯑꯣꯏꯁꯇꯔ ꯀꯥꯏꯅ ꯐꯧꯗꯒꯤ ꯇꯧꯕ ꯑꯗꯒꯤ ꯍꯨꯗꯒꯤ ꯇꯧꯕ ꯇꯣꯡꯉꯥꯜꯂꯦꯗꯅꯀꯣ ꯈꯔ ꯊꯥꯔꯞ ꯇꯧꯕ ꯃꯨꯔꯞ ꯇꯧꯕ ꯆꯦꯡꯒꯨꯝꯁꯦ ꯑꯁꯤꯅ ꯌꯥꯝ ꯍꯦꯜꯂꯦꯕ ꯍꯥꯎꯕꯁꯦ ꯑꯗꯨꯗꯤ ꯑꯌꯥꯝꯕꯅ ꯆꯥꯎꯋꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯀꯥꯟꯗ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯂꯀꯥꯟꯁꯤꯗ ꯆꯥꯅꯕ ꯄ꯭ꯔꯣꯄꯣꯔꯁꯅꯦꯜ ꯑꯣꯏꯕ ꯃꯑꯣꯡ ꯑꯃꯗ ꯀꯛꯑꯅꯦꯕ ꯆꯦꯡꯒꯨꯝꯁꯦ ꯉꯁꯥꯏꯒꯤ ꯆꯥꯝꯊꯣꯛꯑꯕ ꯆꯦꯡꯒꯨꯝꯁꯦ ꯁꯧꯗꯣꯛꯍꯜꯂꯦꯕ ꯃꯨꯜꯍꯜꯂꯦ ꯍꯥꯏꯕꯀꯣ ꯑꯗꯣ ꯃꯨꯜꯍꯜꯂꯀꯥꯟꯗꯨꯗ ꯄꯣꯂꯥꯡꯒꯨꯝꯕ ꯑꯝꯗ ꯍꯩꯗꯣꯛꯑꯒ ꯃꯆꯨꯝꯁꯤ ꯈꯛꯍꯜꯂꯅꯦꯕ ꯈꯛꯑꯀꯥꯟꯗ ꯑꯃꯨꯛ ꯊꯥꯎꯗ ꯉꯧꯔꯒ ꯆꯦꯡꯒꯨꯝꯗ ꯍꯥꯞꯀꯗꯧꯕ ꯃꯆꯜꯁꯤꯡꯁꯦ ꯑꯃꯨꯛ ꯍꯥꯞꯄꯀꯥꯟꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯁꯦꯁ ꯇꯧꯕꯅꯦ ꯑꯩꯈꯣꯏꯒꯤ ꯁꯦꯝꯕꯤꯔꯤꯕ ꯑꯆꯥꯔ ꯃꯈꯜꯁꯤꯡꯁꯤꯒꯤ ꯃꯔꯛꯇꯒꯤ ꯉꯥꯔꯤꯒꯤ ꯑꯆꯥꯔ ꯑꯃꯁꯨ ꯎꯕ ꯐꯪꯖꯩ ꯑꯗꯣ ꯉꯥꯔꯤꯁꯤꯗꯤ ꯀꯃꯥꯏꯅ ꯁꯦꯝꯃꯤ ꯑꯗꯨꯒ ꯈꯥꯖꯤꯡꯒꯤ ꯑꯆꯥꯔ ꯑꯃꯁꯨ ꯎꯏ ꯑꯅꯤꯁꯦ ꯁꯦꯝꯕꯒꯤ ꯃꯑꯣꯡꯁꯤ ꯉꯥꯔꯤꯒꯤ ꯑꯆꯥꯔ ꯁꯦꯝꯕꯁꯤꯒ ꯈꯥꯖꯤꯡꯒꯤ ꯑꯆꯥꯔ ꯁꯦꯝꯕꯁꯤꯒ ꯀꯃꯥꯏꯅ ꯇꯧꯏ ꯑꯅꯤꯁꯤ ꯁꯦꯝꯕꯒꯤ ꯃꯑꯣꯡꯗꯣ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯉꯥꯔꯤꯁꯦ ꯑꯩꯈꯣꯏꯅ ꯎ ꯃꯣꯔꯣꯛꯀ ꯉꯥꯔꯤꯒ ꯄꯨꯟꯕ ꯑꯃ ꯁꯦꯝꯖꯩ ꯉꯥꯔꯤ ꯉꯥꯛꯇꯁꯨ ꯑꯃ ꯁꯦꯝꯃꯦꯕꯀꯣ ꯉꯥꯔꯤꯒ ꯎ ꯃꯣꯔꯣꯛꯀꯁꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯎ ꯃꯣꯔꯣꯛꯁꯦ ꯐꯖꯅ ꯆꯥꯝꯃꯒ ꯃꯀꯛ ꯃꯀꯛ ꯀꯛꯊꯠꯂꯒ ꯇꯥꯎꯔꯅꯤ ꯑꯗꯨꯒ ꯉꯥꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯐꯖꯅ ꯆꯥꯝꯊꯣꯛꯑꯕ ꯃꯇꯨꯡꯗ ꯉꯥꯔꯤꯁꯤꯁꯨ ꯍꯥꯟꯅ ꯇꯥꯎꯊꯣꯛꯆꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅꯀꯣ ꯉꯥꯔꯤꯁꯦ ꯍꯥꯟꯅ ꯇꯥꯎꯊꯣꯛꯑꯒ ꯊꯝꯃꯅꯤ ꯑꯗꯨꯒ ꯁꯣꯝꯗ ꯎ ꯃꯣꯔꯣꯛꯀꯤꯗꯨꯁꯨ ꯇꯥꯎꯔꯒ ꯎ ꯃꯣꯔꯣꯛꯇꯨꯅ ꯃꯨꯜꯂꯛꯄ ꯃꯇꯝꯗ ꯉꯁꯥꯏ ꯉꯥꯔꯤ ꯑꯇꯥꯎꯕꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯒ ꯉꯁꯥꯏꯒꯤ ꯉꯥꯒꯤꯗ ꯀꯩ ꯏꯁꯄꯥꯏꯁꯤ ꯃꯌꯥꯝ ꯍꯥꯞꯄ ꯁꯦꯝꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯦꯝꯕ ꯑꯗꯒꯤꯗꯤ ꯑꯃꯨꯛ ꯈꯥꯖꯤꯡꯒꯤꯁꯤꯅ ꯑꯩꯈꯣꯏꯅ ꯈꯥꯖꯤꯡꯁꯦ ꯐꯖꯅ ꯆꯥꯝꯊꯣꯛ ꯈꯟꯇꯣꯛꯑ ꯃꯇꯨꯡꯗ ꯈꯥꯖꯤꯡꯒꯤꯁꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯃꯨꯀꯥꯉꯥꯒꯤ ꯑꯗꯨꯃꯥꯏꯅ ꯈꯥꯖꯤꯡꯁꯦ ꯐ꯭ꯔꯦꯁ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯊꯨꯝ ꯈꯔ ꯇꯣꯠꯁꯟꯖꯔꯒ ꯍꯥꯟꯅ ꯂꯣꯏꯅ ꯀꯪꯅ ꯇꯥꯎꯊꯣꯛꯑꯦ ꯑꯗꯨꯒ ꯐꯖꯅ ꯃꯨꯟꯅ ꯑꯇꯥꯎꯕꯁꯤꯡꯗꯨꯒ ꯄ꯭ꯔꯣꯁꯦꯁ ꯑꯃꯨꯛ ꯇꯧꯕꯅꯦ ꯏꯆꯦꯅ ꯑꯆꯥꯔ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯒꯤ ꯀꯦꯟꯗꯤ ꯁꯥꯕꯒꯤ ꯊꯕꯛꯁꯦ ꯃꯁꯤ ꯄꯥꯏꯈꯠꯄꯤꯕ ꯃꯇꯝꯗ ꯏꯆꯦꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯃꯦꯆꯤꯟꯁꯤꯡ ꯁꯤꯖꯤꯟꯅꯔꯤ ꯀꯔꯤ ꯀꯔꯤ ꯃꯦꯆꯤꯟꯁꯤꯡ ꯂꯩ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯇꯥꯛꯄꯤꯌꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯐꯝꯁꯤꯗ ꯂꯩꯖꯔꯤꯕꯁꯤ ꯗꯥꯏꯌꯥꯔ ꯂꯩꯔꯦ ꯑꯦꯂꯦꯛꯇ꯭ꯔꯤꯛ ꯗꯥꯏꯌꯥꯔꯅꯤ 24 ꯇ꯭ꯔꯦꯅꯤ ꯌꯥꯏꯉꯪ ꯇꯛꯅꯕ ꯂꯩꯔꯦ ꯕꯦꯁꯣꯟ ꯇꯛꯅꯕ ꯂꯩꯔꯦ ꯑꯗꯩ ꯌꯥꯏꯉꯪ ꯁꯣꯏꯅꯕ ꯁ꯭ꯂꯥꯏꯁꯔ ꯂꯩꯔꯦ ꯐ꯭ꯔꯥꯏ ꯇꯧꯅꯕ ꯑꯃ ꯂꯩꯔꯦ ꯑꯗꯒꯤꯗꯤ ꯄꯦꯀꯦꯖꯤꯡ ꯇꯧꯅꯕ ꯂꯩꯔꯦ ꯃꯦꯆꯤꯟꯁꯤꯡꯁꯤꯗꯤ ꯏꯆꯦꯅ ꯇꯣꯉꯥꯟꯅ ꯂꯅꯥꯏ ꯑꯣꯏꯅ ꯂꯩꯕ꯭ꯔꯥ ꯃꯦꯆꯤꯟ ꯑꯃꯃꯝꯗ ꯆꯥꯎꯔꯥꯛꯅ ꯂꯨꯄꯥ ꯀꯌꯥꯃꯨꯛ ꯄꯤ ꯗꯥꯏꯌꯥꯔꯁꯤꯅꯦ ꯑꯗꯒꯤꯗꯤ ꯌꯥꯏꯉꯪ ꯇꯛꯅꯕꯁꯤꯅꯦ ꯁ꯭ꯂꯥꯏꯁꯔꯁꯤꯅꯦ ꯈꯔ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯥꯔꯤꯕ ꯌꯥꯏꯃ ꯃꯩꯁꯨꯔꯒꯤ ꯁꯦꯅꯤꯌꯔ ꯄ꯭ꯔꯤꯟꯁꯤꯄꯥꯜ ꯁꯥꯏꯟꯇꯤꯁ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯦꯅꯤꯡꯗ ꯆꯠꯄ ꯑꯗꯩꯗꯨꯗ ꯑꯩꯈꯣꯏꯅ ꯃꯥ ꯊꯦꯡꯅꯖꯔꯛꯄꯗꯨꯗ ꯁꯥꯔ ꯅꯣꯏꯒꯤ ꯁꯨꯝꯕ ꯑꯩꯈꯣꯏꯁꯨ ꯄꯥꯝꯃꯤ ꯑꯩꯈꯣꯏꯁꯨ ꯃꯅꯤꯄꯨꯔꯗ ꯁꯨꯝꯕꯁꯤ ꯂꯩꯕ ꯄꯥꯝꯃꯤ ꯑꯃꯈꯛꯇ ꯇꯧꯕꯤꯌꯨ ꯈꯣꯠꯄꯤꯌꯨꯅ ꯍꯥꯏꯕꯗ ꯃꯥꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯔꯛꯑꯣ ꯍꯥꯏꯔꯀꯥꯟꯗ ꯃꯥꯅ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯏꯔꯒ ꯃꯩꯁꯨꯔꯗꯒꯤ ꯁꯥꯔꯤꯕ ꯌꯥꯝꯃꯒꯤ ꯊ꯭ꯔꯨꯗ ꯗꯤꯄꯥꯔꯠꯃꯦꯟꯅ ꯐ꯭ꯔꯤꯗ ꯄꯤꯕꯤꯔꯛꯄꯅꯦ ꯐꯤꯖꯔ ꯑꯆꯧꯕꯁꯦ ꯑꯁꯤ ꯑꯗꯒꯤꯗꯤ ꯐ꯭ꯔꯥꯏ ꯇꯧꯅꯕ ꯁ꯭ꯂꯥꯏꯁꯔ ꯁꯤꯁꯤꯅ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯄꯤꯕꯤꯕ ꯃꯦꯆꯤꯟꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯨꯠꯅ ꯄꯣꯠꯊꯣꯛꯁꯤꯡꯁꯤ ꯄꯨꯊꯣꯛꯄꯤꯔꯤꯉꯩ ꯃꯇꯝꯗꯨꯒ ꯃꯦꯆꯤꯟꯁꯤꯡꯁꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯄꯨꯊꯣꯔꯛꯄ ꯄꯣꯠ ꯆꯩꯒꯤ ꯃꯁꯤꯡꯁꯤꯒ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯀꯃꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯃꯦꯆꯤꯟ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯗ ꯀꯌꯥꯝ ꯄꯨꯊꯣꯛꯄꯤꯔꯝꯃꯤ ꯁꯤꯖꯤꯟꯅꯔꯀꯥꯟꯗꯅ ꯀꯌꯥꯝ ꯄꯨꯊꯣꯔꯛꯏ ꯍꯥꯏꯕꯗꯨꯁꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯗꯨꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯈꯔꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯃꯦꯆꯤꯟꯁꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗꯗꯤ ꯍꯩꯇꯨꯞ ꯑꯃ ꯀꯪꯅꯕ ꯍꯣꯠꯅꯕꯗ ꯍꯩꯀꯨ ꯑꯃ ꯀꯪꯅꯕ ꯍꯣꯠꯅꯕꯗ ꯈꯔꯥꯏꯃꯨꯛ ꯇꯧꯅꯤ ꯅꯨꯡꯁꯤꯠꯃꯨꯛ ꯂꯥꯛꯀꯅꯤ ꯑꯗꯩ ꯀꯦꯡꯉꯅꯤꯅ ꯑꯃꯨꯛ ꯆꯥꯝꯊꯣꯛꯀꯅꯤ ꯍꯩꯐꯝ ꯈꯪꯗꯅ ꯏꯁꯥꯗ ꯑꯋꯥꯕ ꯃꯌꯥꯝꯅꯤ ꯑꯩꯈꯣꯏ ꯄꯥꯔꯇꯤꯅ ꯊꯦꯡꯅꯈ꯭ꯔꯤꯁꯦ ꯃꯦꯆꯤꯟꯁꯤ ꯂꯥꯛꯑꯀꯥꯟꯗꯗꯤ ꯀꯅꯥꯒꯤ ꯏꯐꯨꯟ ꯋꯥꯏꯐꯨꯟꯁꯨ ꯑꯃꯕꯨ ꯆꯪꯗ꯭ꯔꯦ ꯄꯨꯡ ꯈꯔ ꯈꯛꯇꯪꯗ ꯀꯪꯉꯦ ꯑꯃꯨꯛꯇ ꯌꯥꯝꯅ ꯇ꯭ꯔꯦ 24ꯁꯤꯗ ꯌꯥꯝꯗ꯭ꯔꯕꯗ ꯀꯤꯂꯣ 10, 30, 90 ꯍꯦꯟꯅ ꯑꯃꯨꯛꯇ ꯀꯪꯍꯟꯕ ꯉꯝꯃꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯩ ꯑꯍꯥꯟꯕꯗꯗꯤ ꯑꯩꯈꯣꯏꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯏ ꯏꯆꯦꯒꯤ ꯐꯥꯔꯝꯁꯤꯗ ꯍꯥꯏꯖꯕ ꯇꯥꯔꯦ ꯁꯤꯟꯃꯤ ꯀꯌꯥꯃꯨꯛꯅꯣ ꯊꯕꯛ ꯁꯨꯕꯤꯔꯤꯁꯦ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜꯁꯤꯗꯤ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯁꯥꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯥꯗ ꯑꯣꯏꯅ ꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯁ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯌꯥꯝꯒꯗꯤ ꯈꯔꯗꯤ ꯃꯥꯟꯅꯔꯔꯣꯏ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯑꯇꯧꯕꯁꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ 12ꯁꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯄ꯭ꯔꯁꯤꯗꯦꯟ ꯇꯦꯖꯔꯔ ꯍꯥꯏꯗꯅꯗꯤ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯃꯃꯤꯡ ꯈꯛꯀꯤꯅꯦ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯥꯛꯏꯕ ꯑꯩꯈꯣꯏꯒꯤ ꯐꯪꯉꯛꯏꯕ ꯄꯩꯁꯥ ꯑꯃ ꯂꯥꯛꯏꯕ ꯑꯩꯈꯣꯏ ꯌꯣꯟꯕꯕꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯒꯚꯔꯟꯃꯦꯟꯠꯒꯤ ꯁꯕꯁꯤꯗꯤꯕꯨ ꯑꯣꯏꯔꯣ ꯑꯁꯤꯒꯨꯝꯕ ꯐꯪꯉꯛꯄꯁꯤꯡꯁꯦ ꯑꯩꯈꯣꯏ ꯑꯗꯨꯅ ꯑꯗꯥꯅꯦꯕ ꯑꯃꯠꯇ ꯈꯥꯏꯅꯗꯦ ꯆꯞ ꯃꯥꯟꯅꯅ ꯑꯩꯈꯣꯏ ꯁꯤꯌꯥꯔ ꯌꯦꯟꯅꯩ ꯂꯩꯇꯕ ꯃꯇꯝꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯅꯩ ꯑꯗꯨꯒ ꯑꯩꯈꯣꯏꯗꯒꯤ 23ꯗꯒꯤ ꯇꯣꯉꯥꯟꯕ ꯈꯔ ꯃꯦꯝꯕꯔ ꯌꯥꯎꯔꯤꯕꯁꯤꯡꯗꯣ ꯑꯗꯨꯅ ꯃꯥꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯅꯣꯡꯃꯒꯤ ꯋꯦꯖꯦꯁꯇ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯂꯨꯄꯥ 100 ꯄꯤꯖꯩ ꯑꯆꯥꯔ ꯁꯦꯝ ꯁꯥꯕꯒꯤ ꯊꯕꯛ ꯑꯗꯒꯤ ꯀꯦꯟꯗꯤ ꯁꯥꯕꯒꯤ ꯊꯕꯛꯁꯤ ꯇꯧꯔꯛꯄ ꯃꯇꯝꯗ ꯒꯣꯔꯃꯦꯟꯠꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯕꯁꯤꯗꯤ ꯅꯠꯇ꯭ꯔꯒ ꯕꯦꯡꯛꯇꯒꯤ ꯂꯣꯟꯒꯨꯝꯕ ꯂꯧꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯏ ꯑꯩꯈꯣꯏꯁꯦ ꯂꯣꯟꯗꯤ ꯑꯃꯠꯇ ꯂꯧꯗꯦꯕꯀꯣ ꯁꯕꯁꯤꯗꯤꯒꯨꯝꯕ ꯌꯥꯎꯕ ꯄꯣꯔꯁꯟꯈꯩꯗꯤ ꯑꯩꯈꯣꯏ
ꯂꯧꯖꯩ ꯑꯩꯈꯣꯏꯗꯣ ꯃꯤꯗꯨ ꯌꯥꯝꯕꯅꯤꯅꯀꯣ ꯑꯗꯣ ꯑꯃꯈꯛꯇꯪꯗꯤ ꯑꯩꯈꯣꯏꯁꯤ ꯊꯥꯁꯦꯅ ꯑꯩꯈꯣꯏꯅ ꯀꯃꯔꯁꯤꯌꯦꯜ ꯏꯟꯗꯁꯇ꯭ꯔꯤꯗ ꯑꯩꯈꯣꯏ ꯂꯨꯄꯥ ꯂꯥꯛ 2 ꯈꯛ ꯊꯥꯏꯌꯦꯕ ꯂꯨꯄꯥ ꯂꯥꯛ 2 ꯊꯥꯕꯁꯤꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤꯔꯛꯄ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯝ ꯖꯣꯏꯀꯨꯃꯥꯔ ꯍꯥꯏꯅ ꯑꯩꯈꯣꯏ PWDꯗ ꯄ꯭ꯔꯣꯖꯦꯛ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏꯕ ꯑꯃ ꯂꯩ ꯏꯕꯨꯡꯁꯤꯡꯅꯤ ꯂꯩꯀꯥꯏꯒꯤꯀꯣ ꯃꯥꯒ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯂꯨꯄꯥ ꯂꯥꯛ 2 ꯈꯛ ꯊꯥꯏꯌꯦꯕꯀꯣ ꯂꯨꯄꯥ ꯂꯥꯛ 2 ꯊꯥꯕꯁꯤꯗ ꯃꯥꯅ ꯑꯁ ꯅꯣꯏꯒꯤꯁꯤꯗꯤ ꯍꯩꯀꯨ ꯂꯩꯕ ꯀꯣꯟꯅꯔꯔꯣꯏ ꯂꯥꯛ 5 ꯄꯤꯕꯤꯔꯛꯀꯦꯅ ꯂꯥꯛ 5 ꯄꯤꯕꯤꯔꯛꯑꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯐꯥꯔꯁ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯑꯍꯥꯟꯕ ꯐꯪꯕ ꯀꯩꯅꯣꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯣꯔꯇꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯕꯤ ꯁꯕꯁꯤꯗꯤ ꯈꯤꯇꯪ ꯑꯣꯏꯕꯁꯦ ꯁꯤꯁꯩꯁꯤꯗ ꯑꯩꯈꯣꯏ ꯂꯣꯟꯒꯤ ꯁꯔꯨꯛ ꯌꯥꯎꯗꯕꯁꯦ ꯌꯥꯝ ꯄꯥꯡꯕꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯄꯥꯡꯕꯤ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯕ ꯌꯥꯕꯁꯨ ꯇꯧꯕꯤ ꯑꯩꯈꯣꯏꯕꯨ ꯀꯜꯀꯇꯥ ꯗꯦꯜꯂꯤ ꯒꯨꯋꯥꯍꯥꯇꯤ ꯑꯩꯈꯣꯏꯕꯨ ꯃꯦꯂꯥ ꯐꯝꯕ ꯄꯨꯕꯤ ꯑꯩꯈꯣꯏ ꯌꯣꯟꯖꯕ ꯀꯣꯏ ꯑꯗꯨꯝ ꯐꯪꯍꯜꯂꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯔꯁꯥ ꯑꯗꯨꯝ ꯇꯧꯕꯤ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯕ ꯌꯥꯕ ꯍꯣꯠꯅꯩ ꯁꯕꯁꯤꯗꯤꯁꯨ ꯑꯗꯨꯝ ꯄꯤꯕꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯇꯧꯕꯁꯤꯗꯤ ꯁꯨꯝ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗ ꯋꯥꯠꯍꯧꯔꯒꯅꯤ ꯑꯩꯈꯣꯏꯕꯨ ꯁꯦꯝꯕꯤꯕ ꯏꯁꯣꯔꯒ ꯆꯞ ꯃꯥꯟꯅꯔꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤꯕꯨ ꯍꯤꯡꯍꯟꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯏꯆꯦ ꯑꯗꯨꯒ ꯏꯆꯦꯅ ꯑꯆꯥꯔ ꯁꯦꯝꯕ ꯀꯦꯟꯗꯤ ꯁꯦꯝꯕꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯝꯕ ꯃꯐꯝꯗ ꯄꯥꯡꯊꯣꯛꯄ ꯃꯦꯂꯥꯒꯨꯝꯕ ꯑꯣꯏꯔꯒꯁꯨ ꯑꯦꯛꯖꯤꯕꯤꯁꯟꯒꯨꯝꯕ ꯑꯣꯏꯔꯒꯁꯨ ꯎꯠꯂꯨꯕ ꯂꯩꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯇꯒ ꯆꯠꯂꯒ ꯎꯠꯂꯨꯕꯒꯨꯝꯕꯗꯤ ꯂꯩꯕ꯭ꯔꯥ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯈꯣꯏ 2017ꯗ ꯁꯤꯛꯀꯤꯝꯒꯤ ꯁꯔꯛꯁ ꯃꯦꯂꯥ ꯍꯥꯏꯅ 12 ꯗꯦꯖꯀꯤ ꯑꯃ ꯂꯩꯀꯣ ꯑꯩꯈꯣꯏ ꯃꯦꯝꯕꯔꯁꯤꯡꯁꯦ ꯑꯩꯈꯣꯏ 12 ꯆꯠꯂꯦꯕꯀꯣ ꯑꯗꯣ ꯆꯠꯄ ꯀꯥꯟꯗ ꯑꯁ ꯃꯐꯝꯗꯨ ꯌꯧꯕꯗ ꯃꯣꯏ ꯃꯌꯥꯝꯅ ꯑꯩꯈꯣꯏꯁꯦ ꯂꯤꯂꯥ ꯄꯥꯔꯇꯤ ꯂꯥꯛꯑꯦꯕꯨ ꯍꯥꯏꯕꯤꯔꯤꯅꯤ ꯑꯗꯨꯒ ꯄꯣꯠꯁꯦ ꯅꯨꯃꯤꯠ 19ꯅꯤꯒꯤ ꯃꯦꯂꯥꯁꯦ ꯅꯨꯃꯤꯠ 5ꯅꯤ 6ꯅꯤ ꯌꯧꯕꯗ ꯑꯩꯈꯣꯏ ꯄꯣꯠꯁꯦ ꯂꯣꯏꯈꯔꯦ ꯑꯗꯣ ꯃꯣꯏꯒꯤ ꯍꯦꯛꯇ ꯑꯩꯈꯣꯏꯅ ꯇꯦꯁ ꯇꯧꯅꯕ ꯄꯨꯕ ꯄꯣꯠꯀꯥꯁꯦ ꯂꯣꯏꯅ ꯃꯣꯏꯒꯤ ꯃꯟꯇ꯭ꯔꯤ ꯃꯟꯗꯣꯟꯐꯥꯎ ꯌꯥꯎꯅ ꯑꯃꯨꯛ ꯍꯟꯅ ꯀꯧꯑꯣ ꯅꯣꯏ ꯄꯣꯠꯁꯦ ꯍꯥꯎꯋꯦ ꯑꯃꯨꯛ ꯍꯟꯅ ꯀꯧꯑꯣꯅ ꯍꯥꯏꯗꯅꯒ ꯇꯧꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯗꯦꯜꯂꯤ ꯄ꯭ꯔꯀꯇꯤ ꯃꯩꯗꯥꯟꯗꯤ 4-5ꯔꯛ ꯁꯨꯔꯦ ꯑꯩꯈꯣꯏꯅ ꯌꯥꯎꯔꯤꯁꯤ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ ꯂꯥꯛ 3-4ꯒꯤ ꯆꯥꯡꯗꯗꯤ ꯑꯗꯨꯝ ꯌꯣꯜꯂꯛꯄ ꯉꯥꯛꯇꯅꯤ ꯍꯟꯗꯛꯇꯁꯨ 2024ꯁꯤꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯌꯣꯟꯕ ꯆꯠꯂꯨꯑꯦꯕꯀꯣ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯂꯨꯄꯥ ꯂꯥꯛ 2ꯒ 1,85,000 ꯁꯤꯜꯂꯛꯑꯦꯕꯀꯣ ꯍꯧꯖꯤꯛ ꯏꯆꯦꯅ ꯃꯦꯂꯥ ꯆꯠꯂꯨꯕ ꯑꯦꯛꯖꯤꯕꯤꯁꯟꯒꯨꯝꯕ ꯊꯣꯛꯎꯕꯒꯤ ꯃꯇꯥꯡꯗꯁꯨ ꯇꯥꯛꯄꯤꯔꯦ ꯑꯗꯨꯕꯨ ꯏꯆꯦ ꯒꯣꯔꯃꯦꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯠꯇ꯭ꯔꯒꯅ ꯂꯅꯥꯏ ꯁꯪꯁꯊꯥꯟꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯋꯥꯔꯗꯅꯆꯤꯡꯕ ꯐꯪꯕꯤꯈꯤꯕꯗꯤ ꯂꯩꯕ꯭ꯔꯥ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ 27 ꯏꯟꯗꯤꯌꯟ ꯀꯟꯚꯦꯟꯁꯟ ꯑꯣꯐ ꯐꯨꯗ ꯁꯥꯏꯟꯇꯤꯁ ꯑꯦꯟड ꯇꯦꯛꯅꯣꯂꯣꯖꯤꯁꯤꯗ ꯇꯦꯖꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯁꯦ ꯕꯦꯁ ꯑꯦꯛꯖꯤꯕꯤꯇꯔ ꯑꯦꯋꯥꯔꯗ ꯑꯃ ꯐꯪꯖꯩ ꯍꯟꯗꯛꯀꯤ 2024ꯒꯤ ꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯐꯨꯗ ꯚꯦꯂꯨ ꯑꯦꯗꯤꯁꯟꯒꯤ ꯐꯨꯗꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯃ ꯇꯧꯖꯩ ꯑꯗꯨꯗꯁꯨ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯥꯔꯁ ꯇꯥꯏ ꯄ꯭ꯔꯥꯏꯖ ꯑꯗꯨꯝ ꯐꯪꯖꯩ 24 ꯃꯃꯥꯡꯒꯤ ꯍꯧꯈꯤꯕꯩꯁꯦ ꯑꯁꯤꯗꯩꯁꯤꯗ ꯅꯥꯒꯄꯨꯔꯗ ꯃꯦꯂꯥ ꯑꯃ ꯌꯥꯎꯋꯤ ꯅꯨꯃꯤꯠ 9-5ꯅꯤꯒꯤ ꯑꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯃꯃꯥꯡꯗ ꯂꯥꯎꯊꯣꯛꯄꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯐꯥꯔꯁ ꯇꯥꯏ ꯑꯆꯥꯔ ꯁꯦꯝꯕꯒꯤ ꯀꯦꯟꯗꯤ ꯁꯥꯕꯒꯤ ꯁꯤꯟꯐꯝꯁꯤ ꯁꯤꯗꯒꯤ ꯈꯔ ꯍꯦꯟꯅ ꯄꯥꯛꯊꯣꯛ ꯆꯥꯎꯊꯣꯛꯅꯕ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯝꯕ ꯍꯩ ꯔꯥꯁꯤꯡ ꯑꯅꯧꯕ ꯑꯆꯥꯔꯕꯨ ꯑꯣꯏꯔꯒꯁꯨ ꯀꯦꯟꯗꯤꯕꯨ ꯑꯣꯏꯔꯒꯁꯨ ꯍꯥꯞꯆꯤꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯍꯥꯏꯕꯗꯨ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯑꯩꯅ ꯁꯨꯝ ꯍꯧꯖꯤꯛ ꯑꯩꯅ ꯇ꯭ꯔꯥꯏ ꯑꯃ ꯇꯧꯖꯔꯤ ꯑꯩꯈꯣꯏꯒꯤ ꯍꯩꯕꯨꯡ ꯍꯥꯏꯕ ꯍꯩꯁꯦ ꯑꯩꯅ ꯑꯣꯁꯃꯣ ꯑꯦꯌꯔ ꯗ꯭ꯔꯥꯏ ꯇꯧꯕ ꯃꯇꯝꯁꯤꯗꯩꯁꯤꯗ ꯆꯤꯅꯤ ꯑꯃꯐꯧꯁꯨ ꯌꯥꯎꯗꯅ ꯑꯗꯒꯤꯗꯤ ꯀꯩꯝꯇꯁꯨ ꯌꯥꯎꯗꯅ ꯈꯣꯏꯍꯤꯒ ꯇꯧꯔꯒ ꯑꯩꯅ ꯇꯦꯕ꯭ꯂꯦꯠ ꯑꯣꯏꯅ ꯄꯨꯊꯣꯛꯀꯦꯅ ꯑꯩꯅ ꯑꯁꯥ ꯑꯃ ꯇꯧꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯆꯦ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯊꯕꯛ ꯐꯪꯗꯗꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯁꯤꯡ ꯑꯍꯥꯡꯕ ꯃꯇꯝꯗ ꯑꯆꯥꯔ ꯁꯦꯝꯕꯕꯨ ꯑꯣꯏꯔꯒꯁꯨ ꯀꯦꯟꯗꯤ ꯁꯦꯝꯕꯕꯨ ꯑꯣꯏꯔꯒꯁꯨ ꯍꯥꯏꯔꯤꯕ ꯁꯤꯟꯐꯝꯁꯤꯕꯨ ꯃꯥꯏꯄꯨꯅꯅ ꯇꯧꯅꯤꯡꯕ ꯃꯤꯑꯣꯏꯁꯤꯡꯗ ꯏꯆꯦꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩ ꯃꯌꯥꯝꯁꯨ ꯇꯧꯕꯤꯌꯣ ꯍꯥꯏꯖꯅꯤꯡꯉꯤ ꯀꯩꯅꯣꯗ ꯌꯨꯝꯗ ꯅꯨꯄꯤ ꯑꯃꯅ ꯇꯧꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯔꯥꯞꯄꯗ ꯋꯥꯅ ꯁꯨꯔꯨꯕ ꯑꯝꯇ ꯅꯠꯇꯦ ꯁꯤꯅ ꯏꯆꯥ ꯏꯁꯨ ꯑꯗꯒꯤꯗꯤ ꯄꯩꯁా ꯅꯨꯡꯁꯥ ꯑꯩꯒꯤ ꯌꯨꯝꯒꯤ ꯅꯨꯄꯥ ꯉꯥꯛꯇꯅ ꯇꯥꯟꯕ ꯅꯠꯇꯕꯤꯗ ꯑꯩꯈꯣꯏꯁꯨ ꯃꯣꯏꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯏꯆꯥ ꯏꯁꯨ ꯁꯦꯝꯕ ꯑꯩꯈꯣꯏꯅ ꯃꯇꯝꯁꯨ ꯃꯥꯡꯍꯟꯗꯕ ꯑꯁꯤ ꯃꯌꯥꯝ ꯌꯥꯝ ꯀꯥꯟꯅꯕꯅꯤ ꯃꯌꯥꯝꯁꯨ ꯑꯩꯅ ꯇꯧꯕꯤꯌꯨꯅ ꯑꯩꯅ ꯍꯥꯏꯖꯔꯤ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ